Messi ki growth hormone ki problem adudi doctor na solve tokre adubu problem ama hek loibaga ama amuk lakhi Messi ki lying aduki matik tanglami maram aduna Messi ki family yamna awaba phibam ama haibadu oike haurakpadadi government ki mating amadi Messi ki mapana thabak tawba company adugi mating dagi Messi ki lying nabagi kharcha pudarami adubu Messi ki lying ba haurakpa ikui kuidina World Economic Crisis thoki countries kayana loan mayam ama singba ngamkide masina maram oiraga makoi ki citizen sing da piba khudong saba kaya lepa taki Messi ki medicine khaktada tha amada yamdrabada dollar listing amaga chawnga fawu darkar oiki haurakpadadi Messi na sanariba New Wales Boys Football Club na matam khara lying nabagi paisa puthoki adubu matam sang piba ngamkide somdana Messi ki family da aduki madik tension ama haibadu oiki laibak phabadagi Messi ki family ki relatives kara Spain da leramki makoina matam adugi football ki powerhouse Barcelona ki agent khara da paw faunaki aduga Messi ki maram da pawdamki Barcelona asi Spain ki yamna chawwa city amani team asigi youth academy lerami aduga football league macha macha su yamna toini silami aduga naha oiriba football players singi training supiram matam pumbada anau talent kaya gi khungul liduna leiba club amani maram aduna Barcelona club ta leiba coach singna Messi bu changyang tona ba invite toraki Messi gi football masana atu ubada Barcelona gi coach sing adugi matik impress toki chahi amadi height ta atai players sing gi piklabasu Messi adugi matik fazana sanaki amadi mayam laktagi tomthin nganbugum Messi khaktana ball adubu ningti jana handle tobu ngamkhiba practice match manungda Messi na goal amadagi ani digi ahum matang chanki tasing hairabada Barcelona gumba afawba club amada Messi gumba apikpa angang sing select tawde adubu Messi gi oinati karigumba makhal amatagi chingnaba coach aduna fawkiramdi team adugi doctor na Messi bu ningti jana examine tawki amadi matik chana lying amadi growth hormone kapuga darkar liba average height adu fawbudi oithokpa yagani haina hairakki amaromdana Messi bu club ta contract pidringi mamangda Messi ki family da wa khara coach aduna hainingki madudi pigliba Messi na family dagi lapna leiraga matau karamna situation handle tawba haiba asini maram aduna Messi ki psychological test tawba taki academy adugi director gi mamangda famduna Messi gi mapana khonjel charokna nangna ngasi Barcelona club ta contract sign taw natragana Rosario chatnana ba afamga mathangi flight ama ticket kaklaga chatlasi aina sporting director Charles Rexas na mikup ama faw manghandana magi pen puthokuna cafeteria gi table da leramba tissue paper ama lauduna contract ama asumna irami madudi Messi gi education da natana Messi na lying mada changba paisa khudima club asina puthokani haina matau asumna Messi na Barcelona gi member ama oiba ngamki ngasisu napkin paper da iduna sign tawnakiba ahanba Messi gi contract atu frame chanduna ningti jana leiri 2000 dagi 2003 fawda Messi na Barcelona gi junior team da mahakna haijaba technique ya amadi star performance piduna sanaki amadi cadet A team da mahakna mafam ama kanbagi lambi atu yatki hairiba team asi junior team gi oinadi highest level amani adubu game sanabagi level amadi mahakki opponent team singbu Messi gi oinadi karisu anoba amadi problem leramdi Messi gi oinadi yamna natural oiba game sanai amadi pitch ta yamna cool oina opponent team da attack tawduna goal scoring match amagi saklon lawki cadet A team da su Messi na yamna ningthi jana sanaki amadi game kuntra sanabada goal kuntra ga tare chanba ngamki chahi de yam jadrabasu Messi gi mahakki rank mathang upgrade tawda kanana su thingba ngamkidi 2003 amadi
4 की season asi Messi gi oinadi pura breakout season amagum oiki. Season aduda Messi na tongan ma team manga da sanaki amadi khwaidagi chawba team aduda mahaki mafam su kan mangamki. Barcelona asi mayamna Barca haina khangi. 16 November 2003 Messi na chahi taraga turuk surakum matamda Barcelona gi ahan match sanaki. Messi gi ahan ba debut match asi Portugal gi FC Porto kawa team amaga friendly match amana oiki. Football masana asida makhal ani gi match sani. Friendly match natraga exhibition match amadi official match asini. Friendly match ama oijarabasu Messi gi oinadi match asi yamna maruiba match am oiki. Barcelona gi oinadi Messi na khwaidagi youngest player ama oiki. Chahi amagi matung October 2004 da Barcelona gi player kaya ama injury na maram oiraga player kaya ama watki. Matam maduda Messi bu Barcelona team gi ahanba official match sanawa yawnaba khangalaki. Espanyol team gi mayokta sanakiba match aduda Messi na yamna thawai yawna sanaki. Amadi haiba match asigi matungda Messi Barcelona team gi official match kudimakta sanabagi kudong chaba du fangki. Chahi olakpagi May thada FC Barcelona amadi Albacete anigi match da Messi na goal chanduna Barcelona club ki khwaidagi naha oiba goal scorer ama oiba ngamki. Matam aduda Messi asi masagi chahi taraga taret tha uhum amadi numit kun gani thoi suki. Matawasumna Messi na Spain gi citizenship fangba ngamki. Haujikti Messi da citizenship ani suri Spain gi amadi Argentina gi. Spain gi prajasinadi Messi na makhoi gi damakta international match kaya sanagani haina asa tawrami. Maru aina chahi mari khuding gi pangthokpa World Cup match da Messi na makhoi gi damakta sanagani haina asa tawrami. Matam ayamada Messi na Spain da football sanaduna lairami amadi Barca na tawbikiba khudimak mahakna laman kaidawnungdasu singma ngamlore habisu khang. Tawigumsu Messi na mahakki leibak Argentina gi damaktati thawai haksang phawba kathoklagi haina lepki. Maram aduna Messi na Argentina team gi World Cup sanabagi decision du lawki. Barca team gi sanajarabasu Messi na Argentina gi under 20 gi match kaya amasu sanaki. 2004 da Messi na South America gi country sing khudam oina Uruguay amadi Paraguay gi mayokta international match sing sanaki amadi match anida goal ahum chanduna international soccer match da maming chanki. 2006 ki World Cup football match asi Messi gi oina Argentina gi team da sanaba natraga sanadaba arepa malaya. Nomo gi Messi ki performance aduki mati fazakhalagani. 2005 amadi 6 ki season fawba Messi asi reserve football star amasu oiki. Match taraga tareta goal taruk chanduna amukhana anobo season amagi damakta same sapa matam. Haiba matam asimaktada anobo challenge amasu football history da anobo legend amagum change ungduna sanariba Messi na thengnaba taki. Anobo khongsak ama anobo challenge ama. Adubu legends di asigumnaba khudong chadaba kayada mai leduna kaidong chente mayokni madunabu legends saina konghariba. Messi na haiba mayam asibu thengnabada mai pakhi natraga pakhi de haiba adu mathangi episode ta mayamda mu khudol tamjage ngasigidi matang asida mayamdagi daily dose Manipur na kayanaba yathang nijari.